Tripura gi Agartala railway station da ain kaina changlakhiba Bangladesh macha nipan amadi yonthokna bahotnaramba nupi ani government railway police GRP personnel singna ngarang faba ngamkhre fariba mioi sing asi chahi 19 dagi 19 fawbagi manungda leiba singni panba yabadi haukiba tha ama makhaya sida Agartala railway station amadi Tripura gi tongan mafam dagi GRP BSF amadi Tripura police na Bangladesh macha chama go homfumanga amadi Rohingya 19 fagat pangam More Churchanpur amadi Kangpokpi ki tongan pamafamda kuki khutlai paiba singi mathakta khut thaba ngamdraba adubu tampakta leriba miyamgi mathakta ngaihak leitena khut thabada halengdraba Manipur police ke ahenba thawongbu nongpok ningthau panthobi development committee na akanba maongda condemn tawrakli ngarang akampa talaiba More amadi tongan pamafamdagi lanjena duna akampa relief camp da changjafam lauriba internally displaced person singna khongjang changsinana basem sari ngaida paumi ki mathau pangthok lingai impact tv ki rc mangangbu si amana mamai da khutumna thinduna asoka pananghan kibagi thong adubu akan ba moong da yaning da bafong dorakli paumi da khut thari ba si amadi mahaka loina rakpa khongbu adubu thabak tagi lokthok kadabani haina mari leina ba singi mathakta demand tawraduna miyamgi khongjang changsinkhre nakalama romda None district working journalist union na su thodok asibu akan ba moong da condemn tawrakli union asina lengak asina chena ba singi mathakta akan ba action lokhat piu haina appeal tawrakli Lamdam asida tangdu leitadaba fibam amadagi iramdam asiki mioi kaya tongan ba relief camp singda mayum makai leitabana maram oiduna ningamdana awang macha kaya khangduna lairi Committee on Protection of Mitay Victims More na simduna wakat khungchat ama ngarang chatna ba hotna khiba duda police personnel singna tear gas cell kaya kap khiba asok apan nanghan khiba amadi ka hen ba thaong chathaduna manak nakpada lairiba nauriba mahairoi singda aki tujungba pokhan khiba thaong sing asi hakchin na lawi masi da sunatuna khongchat adugi pau launana bahona kiba local cable tv ama oiriba impact tv ki paumi rc mangangbu police si amana khut thakiba thong asi socialist students union of manipur ssum na yaning daba phongdorakli manipur ki tangtu leita draba fibam asi da su nongmai marakta amadi ahing nongthil naidana khunai asigi damakta kathoktuna hotna duna lakliba paumi singda asigumba thawong ama chathaba si laibak thibani ngasi khunai asida paumi singna lawriba thodangbu ikai khumna daba kaya asi makhatana kana gumba amatana tawbiganu ngasi gi idps singi khongchat amadi paumi amada police personnel kharana chathagi thawong aduda state asida mathau ningthina pangthokliba manipur police commando singbusu Chenthana machak ama oihale makhatana asigumba thong asi tawbiganu paumi sing amadi internally displaced person sing amadi nauriba mairoi singda ka henba thong chathariba sing lengak namatik chaba chairak piu makhatana asigumba thong asi amuk hana thoktana bhotna biu haina Socialist Students Union of Manipur na thadorakpa cherol amada appeal tawrakli Imphal iski manung chena leiba akampata miyamgi oiba rally ama chatlingaida khongjanggloi singna police ki gari da attack tawrakpaga loinena nung thomjinba haurakpadagi irang laksinabagi damak tear gas cell sing kap khi haina Manipur police control room dagi thadorakpa cherol amana khangalakli thodok thoklingai charakta miyoi kharana school manungda angang pakhatuna kapagi video thagalaktuna miyam bumi pai halle masigumba thabak asi tawbiganu makha na tawrabadi logi oiba thabak lokhatkani haina phongdorakli cherol asina makha tana chingamadi tampaki tongan ba mafam singda thibo humbagi thabak chathabada tongan ba mafam dagi khulai kaya fagat pangam khre hairi haukiba July 18 da Kangpokpi district ki lunghau dagi 12 bore local made rifle ani .22 assault rifle local made ama magazine yauba 7.62 mm SKS semi auto assault rifle ama kapayariba nongmai mapan amadi empty cases ammunition kunga taruk loinana nakal amaromda uyumakhong Bisnupur district tagi fakatpa ngamkhraba khulai sing adudi AK-47 rifle ani Vietnam sniper R3 rifle ama empty magazine AK SLR amadi insas ki empty magazine ama 9mm pistol ama
कापा यारिबा नोंमै मरु 32 HD card round 5 hand grenade 3 detonator 3 smoke grenade 3 anti riot grenade 3 tear smoke cell 5 stun cell 1 tear smoke cell 1 hand grenade tear smoke 2 51 mm mortar il bomb empty card 1 कापा यारिबा नोंमै मरु 1 RS with charger 1 हाइरिबा पोटलमसिंग असिनी।